Bethany Diaspora Church ki nungsizarba ichilena umar mapang sing Prabhu Jisu Krista ki mingda mayambu nungsibigi salam bijari ngasi March ki tang ama 2026 ande numit asi isor na ikoibu uhan biduna isor gi apabawa pao tamin na bagi matamsu isor na pibire masigi damakta isor buthagat minasi ngasi ekoi na pagadabasi James chapter 3 verses 13 to 18 asi oigani James chapter 3 gi verses 13 to 18 maruoina masida ekoi na nainagadaba aduga James na takpiba asi karino kanda the wisdom that is from above Swargadagi oiba mathaktagi oiba lousing asigi matangda aikoi ngahaktang yengsi taseng na aikoi na yengba matamda wisdom haiba asigi subject asida James na mamang dasu nainakrabani chapter 1 gi verse 5 ta aikoi na yengadi maduda ugani aduga wisdom lousing haibasi yamna miyoibagi punsida darkar oiba yamna ekoi pamjaningai oiba karigumba potsak amakhakni aduga masi ekoina phangnanaba isorda ekoina yamna nolukna changjaraga haijaba aduga isorna ekoida masigi lousing asi pigani haibasi ekoina ngamangi chapter 1 da ekhoina nainaba adudasu phongdokhare aduna masigi wisdom lousing asigi matang asida amuk nauna James na puthoklaktuna masigi matang asida nainabani maramdi karigino haiba kanda mi ayambana masigi lousing haibasi makoina obtain taude masi phangde mi khara khaktana asigumba lousing asi makoida lay aduna masigi matang asida hena makha samtharaga James na kari haigani guidance chingbiba takpiba asi makha samthabasi koina uba phangbani ngasigi gi text asi amuktang pathoksi James chapter 3 gi verses 13 to 18 Nakhoigi narakta asingba amasung wakhal taba mi kana leibage mahagna lousinggi nolukpaga loinana mahagki thabak makai afaba lamchat na utsanu adubu nakhoigi thamoida pukning khana kalakpa amasung nasagi oijabata thiba lairabadi chawkhat kanu chawthok kanu aduga achumbagi mayokta minamba adu nganganu hairiba lousing asi mathaklomdagi lakpa nate adubu taibangpan hakchang amasung bhutki oibani maramdi kalakpa amasung oijaba tanba leifamda charangnaba amasung phattaba pumnamak lei adubu mathaklomdagi lakpa lousing adu ahan bada asengbani adudagi ingthaba pukning tappa amaga makha ponaba Chanbi haiba amasung afaba mahai misak mima yengdaba amasung apha sasin nadaba oi dharma chenbagi mahaidi ingthaba pibasingna ingthabada huli ichil nausing mathak lomdagi oiba lousing amadi taibang pangi lousing ani sigi khetnaba asigi matang dasu masida palli maram aduna ikoi yengsi James na masida
takpiba asi ahanbada yamna problem oibasi karino haiba kanda mi mayamna wisdom lousing amadi understanding asi laye haina makoi claim tawe makoi na phongdoe yamna singba saba ai yam singe haina khanjaba aduga masibu claim tawba asingba saba yamna haisingba saraga laibasi karamba mina henge haiba kanda ngasai luchingba sing leader oiba sing asina aikoi si ozani takpi tambiba ngamkhrabani aikoi aduni adani haiduna yamna lousing leiba amagumna makhoi leigalli haibasi James na tae aduna masida ekoina ahanbada ubasi the claim to be wise and understanding asingba amadi akhangba saraga makoina ngangba adugumba mising adu ahanbada ekoina uba phange masida James na haibadi this must be made evident in one's life madut asingba oirabadi mahaki punsida mahaki good conduct mana afaba thabak tawba magi lamchat afaba aduda asengba achumba lousing lay haibasi utkadabani haye there must be works of wisdom wisdom adugi thabak adu mina uba yaba adu oigadabani wisdom is best seen in meekness wisdom asingba mi se karam haina ekoina khangba ngami haiba kanda yamna noluk saba mikha ponba asina utpani chauthok saba akhang hai saba asina hekta kanagumba amabu lousing leiba asingba mi adu oihande actually now sing verse 14 da aikoina pariba aduda kari ubra haiba kanda masigi conflicting reality asi uba phange haibadi karino haiba kanda those who claim wisdom were not able to reflect in it in their life singe haina laikhraba aduga lousing laye haina khanjaba mising aduna matam asida aikoina ubase asengba lousing asi makoi gi punsida kari amata reflect tawba ngamde utpa ngamde makoi gi punsi si yengba kanda there was bitter envying kalak mi hoba sina thale madu wisdom asengba wisdom dagi lakpa nate there was self seeking makoi masa mathanta gi khakta khanjaba adu aikoina verse 16 dasu masi uba phange masi tasengna makoi gi lousing haina khanjaba singi haina khanjaba ase masi achumba lousing ishordagi lakpa mathakdagi lakpa lousing aduna te haibasi takpi aduga makoi asina kari tawre these lodge in the heart makoi gi thamoida khudingmak ase paisinduna makoi na thame these are not fruit of true wisdom masi tasengna achumba lousing adugi mahaising nate haibasi James na verses 14 15 16 asida yamna mayek sing na takpi actually now sing aikoi masigumba wisdom ase kadai digi thole kadai digi lai haiba kanda James na masida identify tawe three possible sources masi English ta pseudo wisdom haina kawe masi kadai digi lai haiba kanda earthly or secular masi taibang pan gi lousing aduni secular oiba thawai gi oidaba spiritual oidaba lousing aduni aduga sensual masi natural oiba mioiba gi punsida adum yaurakpa adugumba lousing adu oye aduga masi maru oina kadai digi thokla I haiba kanda masigumba pseudo
wisdom asi aranba wisdom asi taibang panbagi wisdom asi demonic bhut tagi lakpa satan dagi lakpa adugumba wisdom adu oigali ngahak afaba manba achumba manba adubu khara leiraga masi yamna akaiba thoklakpa aduga aikhoi gidamakta mangjaningai oiba adugumba lousing adu oigali pseudo wisdom is not from above masi ishor dagi lakpa adugumba lousing adu nate aduga masigumba lousing asigi consequence asidi kari laye haiba kanda confusion results migi punsida chamamnaba confused laihanba aduga there is every evil thing masida phattaba chumdaba aranba mayam masina thohalai aduna masigumba haksangi oiba mioibagi oiba lousing bu laiba mising asina chauthok chaningai karisu laite maramdi it is false masi chumdabani aranbani it is dangerous masi yamna kari haigani ekhoi gi damakta mangjaningai oiba dangerous oiba amang ata thohanba yaba lousing aduni it results in evil masina khwaidagi luribadi phataba evil ase thohalli haibani aduna masi ekhoi yamna careful checkshin na ekhoi yengba darkar oye ekhoi na single haina khanjariba ekhoi lousing leire haina khanjariba ase ishordagi lakpa lousing adu oibra natraga taibang pangi natraga aigi isagi oiba lousing adu oibra haibasi ekhoi khansi aduga hena luribadi masi saitandagi bhuttagi lakpa lousing ra haibasi ekhoi check tawba darkar oye masi ekhoi yengsinba darkar oye verse 17 ga 18 asida ekhoi na paba kanda features of true wisdom asingba lousing adudagi lakpa natraga madugi asingba lousing adugi features ase kari kari laye haiba kanda number 1 clear distinctive features of true wisdom that come from God masi ishordagi yamna singna lakpa achumba wisdom adu laye haibasi magi tonganba asina makhal gi oiba asina ekhoida khanghanba ngami madudi kari kari no pure masi asengba right aduga peaceable masina kari haigani chamnaba ingthaba asi pure asengba wisdom asina aduga gentle yamna kari haigani gentle oiba adugumba si ekhoina uba phangi verse 17 ga 18 se ay amuk tanga pathok chage Manipuri da adubu mathaklom dagi lakpa lousing adu ahan bada asengbani haye number 1 asengba pure oiba aduga ani subada ingthaba peaceable masi oye aduga ahum subada pukning tappa gentle pukning tappa masi oye yam hekta karishuna tabada pangsau sauba aduga leader oiraga natraga pastor oiraga position ama pairaga mana hekta pangsau sauraga mi bu chaiba lauba khongba tauba asi ichile nausing mathaklom dagi lakpa wisdom laite haibadu maduda takpani adubu mathaklom dagi lakpa wisdom asengba achumba wisdom o lousing adubu leiba mi aduna yamna makhak pukning tapkani loi khuding makta mana tauriba khuding mak aduda peaceable oiba ingthaba purakpa thabak ngaktam hakna tawgani mana ngangthokpa tauriba khuding mak adu asengba oigani aduga willing to yield karigumba mana si chume si phaye haina khalam labasu kanagumba mana hena phajaba idea hena phagadaba mayamgi oiba purakpa matamda angang oigera ahan oigera mana maduda yang bangambagi pangal adu mangonda laigani maramdi ishordagi lakpa wisdom adu mangonda laiba maramna o masina hena phaye masina hena ekhoi gi damakta kanagani haibudo mahakna khangba ngamgani aduga maduda mahak changjaraga
ꯐꯔꯦ ꯃꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯒꯤ ꯆꯔꯆꯦꯁꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ even political world yengba matamda ichil inausing masi yamna tangna thoe yield willing to yield haibase ko aikhoi na ngamna na ba hekta tauba aigi si chumme aigi sina khwai phare haina lepa kanagumba ma na aina khalambududagi hena phajaba idea puthoklaklabasu madu aikhoi na yadaba aduga aroibada kari tawre aina haibadu yabidabagi maramna aina sauraga mayambu chaiba lauba aduga even khanaba thohanba masi yamna phataba aikoina James ki takpiba sigi matung inadi masi achumba lousing aduna te ishordagi lakpa lousing aduna oihanba nate ngasi su singlup ki marakta masi thoktaba nate leadership ki marakta khatna ba launa ba aduga meeting tawrabasu aduga thabak tawrabasu singlup ki aduga aikoi gi society da hujik su social media da hunnaba launa ba chainaba mayam asi aikoi na di phae haina khalaga chum e haina khalaga aisi singre haina khalaga ngangliba tawriba ngaktani adubu ichilinau sing aikoi phajana masi khanthaba mathau tabani ishordagi lakpa mathaktagi lakpa lousing adubu leiba mi aduna willing to yield aduga ngasai gi haiba gentle oiba aduga ingthaba gi thabak adum hak na tawgani aduga full of mercy thaujal adum hak chauna leigani masi ekoina makha yengba kanda amaga makha ponaba aduga chanbi heiba full of mercy chanbi heiba adu wisdom true wisdom asina laihalli aduga good fruits aphaba mahai mayam ama yanhalli aduga impartiality masida misak mimai yengba laite aduga unhypocritical aphaba saba adubu mangonda lairoi madugumba thabak adu tawroi aduga aroibada righteousness dharma chenba adu utpangamgani masini features of true wisdom pure asengba peaceable ingthaba gentle pungning tappa willing to yield ngasai makha amaga makha ponaba aduga full of mercy thaujal heiba aduga good fruits afaba mahai yanba impartiality misak mimai yengdaba kodingmak achumba afabagi damakta lepa tauba aduga unhypocritically yamna thabak asi ngasai gi afaba sajenaraga tauba nataba aduga dharma chenba haiba mayam asi true wisdom asengba achumba mathaktagi lakpa ishordagi lakpa wisdom asina purai those who claim true wisdom asengba achumba lousing lay haina khaliba sing aduna they sow peace in righteousness masida ingthaba asi dharma chenbaga loina na makoina tawgani peace ingthaba gi wangang laga ingthan ba lakna bagi thabak tawraga honari ba aduda righteousness dharma chenba adu yaubra haibasi masi ekoi khangadabani test tawgadabani hojik sumi mayam na peace haigani politically yengba kanda su peace haigani singlupta su peace haigani adubu makoina tawbasi aranbada yamna lodna atopa plan ga loina na sinba mayam su laitabanate aduna tawriba si achumba ga loina na makoina ingthabagi damakta thabak tawribra maduna makoi tasengna true wisdom laye laite hebase khangani they are blessed maramdi peacemakers ingthabagi thabak tawba mising adu makoi yai phabani haina Matthew chapter 5 ta takpiye aduna ichilinau sing masi ekoi munna khantaba mathau tai masigi wisdom lousing
asigi matangda aikoina nainabaga loinana masida aikoina khangadaba aikoina lausingadaba adudi karino hairaga we must learn to become more discerning hena aikoina mayik singna khudingmak se khangba ngamningai gi damakta honaba haibasi yamna mathau tai maramdi ngasigi prithvi asi yingba matamda aikoina blindly khudingmak se pangtha thajaraga pangin inba matamda karigumba aikoi asi taibang pan gi lousing aduga asingba sabasing ai singe haina khanjariba ishor gi sarga gi oiba lousing di leitabasing aduna ngangba sakpa tauba aduda aikoina thajaraga pangin inba matamda aikoi gi tamakta amangba mayam ama oigani aduna we have to see masi ishor dagi oiba lousing aduga loina na thabak ase tawribra natraga masi karamban o haibasi aikoi munna yengba darkar oye karamaina bible na tapiba asigi matung inna ishor gi shastra na tapiba asigi matung inna aikoi yengba tai ngasai gi features of true wisdom adu yauribra leibra oibra haibasi aikoi khangadabani madu oidraba aikoi madu thanamgadabani loina na ani subada we are to check ourselves to see what kind of wisdom we possess isa na su yenggadabani aina ngasi aingonda laye haina khanjariba lousing ase karamba wisdom no is it earthly wisdom taibang pangi oiba lousing adura natraga heavenly wisdom sarga gi oiba lousing adura haibasi aikoi phajana check tawraga masi confirm tawthokadabani ahum suba aroiba asida we are to check all who claim they possess wisdom ai singe haina claim tawriba mi khuding mak asisu aikoi check tawgadabani we must use this text to check the truth asingba achumba adu karmaina aikoina check tawgani haiba kanda ngasi aikoina pathokriba wisdom asigi takpiba text ase aikoi sijinaraga aikoina check tawba yai this must be done carefully and humbly masi aikoi yamna check sinna amadi yamna lonukna masi aikoi tawgadabani we must guard against a witch hunt aikoi ngasai gi hairiba taibang pangi oiba wisdom lousing laye aduga saitandagi lakpa aduga maduna achumbani khanhanba mayam asdisu laibani aduna masigumba sida aikoi tadanaba asigumba witch hunt hairiba saitangi bhutki oiba lousing adudagi aikoi yamna checksina isana isabu ngakcharaga leigedabani karigumba aikoi maduda takraba aikoi gi damakta yamna chawna problem oigani aduna aikoi gi singluptasu isa gi punsi dasu masigumba si thoktanaba aikoi hot asi asengba achumba lousing adu leinanabagi damakta James chapter 1 gi verse 5 na takpi bugumna aikoi ishor gi maphamda humble oina yamna nolukna changjaraga ishor da haijagadabani madugumba sargagi oiba wisdom adu leiba matamda aikoigi punsida chawkhatpa oigani afaba oigani singlupki damaktasu chawkhatpa afaba adu soidanamak oigani ngasagi hairiba mayam adu true wisdom gi features mayam adu madu aikoigi irakta leiba matamda aduki matik phaba aduki matik nungaiba yai phaba du oigani takraba mipum khudingmakki mathakta ishorna bor pinabibo oisinu mahaktang ishorda haijasi wang thoi sing thoi raba sargada laibai pai shor nahakti kutingmaki sembiba mapuni nahakti aikhoigi ishoni ipani nahak aikhoibu nungsibiduna ngasigi numit asida nahakki wahai asi aikhoibu pibiduna pahanduna aikoi amaga pukning thaugat minare maru oina lousing hairiba asigi matangda leiriba problem mayam asibu khanglaga asengba achumba sargagi oiba nahakki oiba wisdom lousing adu aikoi phangnanaba aduga madu aikoina mayik singna khangba ngamnanaba nahakna aikoibu takpire madu nahakna aikoigi damakta pinabiu aduga aikoigi churchta aikoigi punsida masigumba achumba sargagi oiba nahaki oiba wisdom asiga loinana aikoi hingba ohenbiu aduga loinana phattaba saitangi oiba natraga taibang panbagi oiba mioibagi dayarakpa adugumba wisdom adu karigumba aikoigi irakta yaurabadi madu lapna
ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯃꯁꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯅꯕ ꯎꯕ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯇꯥꯛꯄꯤꯌꯨ ꯉꯁꯤꯁꯨ ꯅꯍꯥꯛꯀꯤ ꯁꯥꯁꯇ꯭ꯔꯗꯒꯤ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯋꯤꯁꯗꯝ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏ ꯈꯟꯗꯣꯛꯄ ꯈꯔ ꯃꯈꯩꯗꯤ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯍꯦꯟꯅ ꯄꯥꯡꯕꯤꯌꯨ ꯐꯠꯇꯕ ꯆꯨꯝꯗꯕ ꯋꯤꯁꯗꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯞꯅ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯐꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯈꯨꯗꯣꯡ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯑꯗꯨ ꯑꯣꯏꯗꯅꯕ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯋꯤꯁꯗꯝ ꯑꯁꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯊꯅꯥ ꯇꯧꯖꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯀꯤ ꯕꯣꯔ ꯄꯤꯅꯕꯤꯌු ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯄꯤꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯐꯍꯟꯕꯤꯌꯨ ꯏꯪꯊꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯅꯍꯥꯛꯅ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛꯁꯤꯒꯤꯗꯃꯛꯇ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ